आकाशवाणी इम्फाल R.K. गोरानी न पाउ पाजरी। Justice Committee on Anglo-Manipuri War Lishing Amaga Chani Pamlet Pudra Mathoi, Martyrs and Freedom Fighter of Kanglei Park Amadi, Ningtiam Chani Sing Nupna Kusamana Sinduna Manipur Giningto, Kulachandra Lake Debagi, Marpudrani Tushwani Sing Thorum Pang Tokre. Manipur gi puari da kumjali sing amaga chani pamna phudra mathoi da thokiba Anglo Manipuri lanjau da ipa e pusingna mikha ponba pamda ba phurup ne haina malem gi me amangda mayek sengna takhi thorom duga mari lenana committee gi mai kaide gi raja sarkar da athuba da pakhat pinna ba tongan tongan ba point ahum thamki madugi manungda Kulachandra Maharaj ki mitem ama kanglei pangna maning makha tamlinge da leba ki konung oiramba kangla da khinbina wafam yauri Coordinating Committee on Manipur Integrity Kokomina Sindun Hayeng Imphal Pangto Kadoriba Manipur Kanba Khongjet Pumiyam Puna Saruk Yabinaba Kokomina Apil Tauri Kokomina Thokpa Cherot Lamanda Hai Lamdamasta Laiba Kundaminar Yellow Purup Sing Amato Oina Pun Sinduna Akanba Kola Oma Launaba Siliba Khongjet Esdemiam Puna Saruk Yabiyu Kokomi Hayeng Khongjet Asimaike Kayadagi Sagonarakli Malam ki khwaidi ki sawa theater festival kun manga suba Bharat Ranga Mahotsav disingani kuntaru kamari leinana Imphal yumbu oiduna theater ki sakna ba ratan thiang mapamda akhanana numit humni supna ikai khuna utkani National School of Drama amasung iconic chorus repertory theater ne sindun aitihasik oiraba theater asta numit humni supna tongan ba thorom sing pangthokadauri ngasi ahoba nimitta kanupriya haina mingthonba narrative poem utki Chorus Repertory Theatre Manipur artist na sanaba play asi Ratan Thiamna Lamjing Lamtak Khibani Ipak Forum Production Manipur amadi Zaidi Memorial Foundation Imphal na February 13 pangthok kadoriba National Youth Cultural Festival asini kuntaru ki tongan ba award phangada ba mi singi ming lak thokre R.K. Himawatita Lifetime Achievement Award piragani haina festivals ki chairman ngasi lak thokhi Meitai Tribe Union MMT Yunusha Tharakpa No AST No Vote campaign ngasi Kumi College da pangthokre thromaduda MMT yugi President S Gaurukeswar amadi colleges ki principal A Jiban Kumar yauna union gi miwe kya saru yakhi thromaduda wangang khibasingna Meitai bu sangbidan gi makada schedule tribe ngalopi bigi matang mahiro amadi saru yakhi basingna marik chumna khangan ki Assam Rifles na Sinduna Kamjong Jilla gi Humini Thana Khulda Carpentry amadi Artisan Training Program ama hogdokre Operation Sadbamna gi makhada thama chumna chathagadaba training asi maruoina raiji manu hunjin mafam singda lairiba naha singbo khutcha haibi lamda hingnabagi lami pinabagi pandamda pangthokpani training oda puna naha kun manga na saruk yakhi Assam Rifles na Chandian Jilla gi L Thingan Phai IC Khulda horsepower tara manga oiba water pump ani khusina khre Assam Rifles na hokiba yumsa kaisa numita Metro Zone Health Services Private Limited ka kusam naraga Surachanpur Jilla gi Beheng Kulda nomi oina lemna lengmi kem amasu pangthoki kem aduda miron minupi nipu angang sama humdran tho yaungna miyoi samri kunmari laingki National Master Athletic Association na sindunanga shidai Rajasthan Ajmer da laiba Patel Stadium da tare suba National Master Athletic Championship lising kunturuk haukre Ahuba nimita Manipur gi Master Athletes na sanagi takman tara manga lupa gi tara ni tho emasung senjengi ahum puna takman kuntra lobangam kre Galaxy Cricket Club Khurai Sajole kaina sinduna pangtholiba state level cricket tournament ki ngasi sanakiba pre quarter final match ta ACT perform thongjuna YWC pasoi buran humutarokta thoikre ngasi gi match adu man of the match na Lisan Mitei khaidem na takhi Kendra Electronics and Information Technology Mantri Aisni Vaishnav na hairi Bharat pangthok kadarba India AI Impact Summit asing kuntaruk asi malemda khwaidagi chawba AI Summit am oiragani New Delhi da February 13 horaga kun phawo chathagadaba summit asigi matangda paumi singda mantrin hai summit asda tongan ba company sing CEO chama henbana saruk yagani Bharana AI gi ecosystem ama saglakli basi singthani ngai ni masda yauriba naha singbo lebak miyamna puning thogatpa tangai phade panba yavadi New Delhi da pangthokadoriba AI summit asi ahanba malemgi khwaidagi chawba global south pangthokpa summit ama oiragani pauloi jare